Gaidon Kamay amadi Sankhui Stephen bu ngasi CGM Imphal East Court puthokre numit 3 ni police remand lawthakre. Ziribam da pandru leiriba gari sing pusilakna ba honabada BRO na mai pakhandana ba honare haina TDC ki president amaral sirakli. Mau Ziribam amadi Sandel Pandan Lairamba Tau amadi atai potsai puba gari sing ngasi Imphal yaurakre. Amasung Manipur gi nat chanabi amasung zagoi na malem da Manipur bo hena masak takpa ngamni haina Governor Nazma Heptulana phongdokre. Mayam kurumzari adom ni yengbiri basu impact news ni ai ke thoksom no ji pungja se phawbagi maruiba paw sing yamda pizari. United Naga Council ge President Gaidon Kamay amasung lubas ge Publicity Secretary Sankhui Stephen bungasi court puthorakpada economic blockade asiga mari lainana Tadubi Police Station lokalakpa case anida formal arrest tawkre. United Naga Council ge President Gaidon Kamay na paliba government asina makoina talib dabi asi Pidrabadi blockade handokiroi haina ingit piba wafam phongdokre. Ngasi numit yung mamatong pung amamakay taba matamda Gaidon Kamay amasung Sankhui Stephen bu Lampel laiba sub judicial magistrate Imphal East ki mamangda hauzik sathariba economic blockade asiga mari lainana Mau police station na thangalakpa case ki damak puthoraki. Court puthorlaba matung Gaidon amasung Sankhui ki defense counsel na makoy ani asi numit 10 ni police custody da lairakli masagi anabasu laibana medical ground da bail PBO haidna judge da prayer tawki. Prosecution gi maikai dagi Gaidon amasung Sankhui gi mathakta non bailable case ngakta panbana makoy ani masa narabasu police na hospital da adumak puduna layeng bayai bail PB ganu haidna prayer tawki. Judge na makhata na Gaidon na nahak na United Naga Council ge leader ama oiraga miyam wahan bagi khongsang sangsilibasi unconditional ground da handokadori bra haina wahang hangki wahang adu da Gaidon na mahakti police custody da lairabani na mahaki makhata ba singa wari sanaba phangre government ka wari sanaba ki process tadi lairi mahaku bail PBU haina khungki. Judge na Mau police station na makoy ani gi mathakta paliba case ka mari laina na numit 15 ni gi judicial remand lauthanaba right taringei da Tadubi police station dagi case ani amaga mari laina na formal arrest taunabagi prayer lakhi. Tadubi PS na Gaidon amasung Sankhui bu interrogation taunanaba numit 13 ni gi police remand PBU haina prayer tawada judge na numit sangmali haiduna numit 3 ni gi police remand lauthanaba order taki. Gaidon amasung Sankhui ase mamang thagi tang 15 da Manipur police na fagat khibani hauzik makhoi ani gi mathakta IPC ke section 436 153A 124A na singba amang atathon bagi non valuable casing pali. I also fully understand the people suffering. People are suffering a lot. I am also trying my level best to talk to my friends. This is very sensitive issue. Why? Because 4 or 5 agreements were signed. We simply asked the government of Manipur to take all these sections, groups into confidence before taking any kind of thrust or any kind of issues, especially the creation of new district or other thing. If it is purely for administrative convenience, it has to be adjusted, not to that side. We have to focus only to the issue. Ours is only demanding the clarification from the state government. We are not against any communities. Economic blockade asina Manipur da kundamina riba miyam da awaba kutung sada wa thogan batanatana purup masel ge marakta lana unarapagi amadi purup masel ge marakta thoganingda ba thodok kaya tholakpa yabagi phibam lakpasida Coalition for Indigenous Rights Campaign sarkar gi mioi mangana saba khutpu amana ngasi United Naga Council ge thaupu ba singa Senapati District Headquarter da unaduna khana nainakri haina sarkar gi media coordinator Longjam Ratana thokpa serol amada khangalakli. United Naga Council amadi sirkaga unabagi mifam aduda UNC ki maikai dagi state government na karigumba laibaki decision ama lorokpa matamda Manipur da khundamina riba furup singi hak amadi pungning wakal khanbiduna warep haningbagi apama phongdolaki loinana economic blockade asi loisinnabagi oithokpa yaba waram sing sarkar gi mafamda khanganingba kayasu phongdoraki haina serol asina makhatari.
United Naga Council na sathariba matam kaktabe economic blockade amadi counter blockade na Manipur gi miyam khamthengna wanaraba phawbada laingak asina waroisin purakna hona driba karigino haina all Zeliarong Naga Arts and Cultural Organization azako na thokpa serol amana hairagli mahirondagi nungsi sana na laiminaraklaba purup singi marakta fataba phol laglabadi Manipur laingak na daita pugadabani amasung athuba matamda waroisin puraknaba laingak asina sinbiyo haina su serol sina taksilagli United Naga Council की economic blockade na maram oiraga Jiribamda 15 leiramba gari sing pusilak na bahona bada apan ba pina bahona riba BRO gi officials singi matakta blockade sagot ba kangpuni haina book tawduna phakat naba transporters amasung drivers council ki president Ais Ranjina Manipur lenga ki ming singsilakli ngasi MJ Avenue da laiba transporters and drivers council TDC ki office da pangdokpa pawgi mifamda TDC ki president na haikebada Manipur da matam kuina gari handanaba lerakliba Imphal Ziri lambi asigi thong sing semdana leiraga ngarang escort toroga gari sanglakani haibadagi thong semgani haina gari sangba thingbasi blockade sokotpani haina logani Manipur Police ki IGP operations tagi ngarang escort commander fast MR gi CO amadi additional SP Ziribam da message thadana khangan khrabaso escort team na thong yadre haidana lot Yamdaba gari khakta pugani hairaga lot yamba saka tara amati taranithoi panba gari khakta khallaga escort tawraga pusilakhi aduga gari sangwarong hena laibadagi gari sani khak purakhi government IGP operations ki order in daba police personnel singi mathakta action lokhot kadabani hayengma government escort pidana Jiribam da 15 leiriba gari puthokna bahona gadabani haina TDC ki maikaidagi wafam kaya thamlagli BRO su Manipur government action logodamni moi mari lenaba BRO ke official sing book togodamni amadi IGP ops na thopa message indaba police official sing escort commander amadi ASP Jiribam makoi ani gi mathak tasu action logodabani honorable chief minister amadi honorable deputy CM amadi akoi gi kapsen PD minister makoi ahumna haiba official mari lenaba official sing se loina action logodabani hayengmak escort sangjam biu amadi lehoriba gari sing ki puthok biu haina akoi gi mari lenaba honorable chief minister amadi deputy chief minister da akoi gi apel amsu tokjari Amaramda Imphal Ziri lambi ge barak turel mathakta saba thong haibi asi ngarang nahaldagi lantho langsilda khudong sadaba mayong darambadu 765 BRTM na semjen balloibidagi gari sing lantho langsin yaragani haina transport department tagi thorokpa serol amana khangalagli economic blockade na baram oiraga matam kharagi mamangdagi Sandel district ki tengnopalda 15 leiramba gari sing asi Sandel district police ki SP ki supervision makhada Sandel gi additional SP moirangthe movie na lusingba SDPO More OC More SDPO Sandel OC tengnopal amadi commando More gi team amana rescue tawdana tek takaidana Imphal purakre tengnopalda 15 leiramba gari sing adudi Maruti van kunganifan bus ani eco van mari DI mapan Tata Sumo mari amadi Gypsy amani Jiribamda 15 lerakpa gari sing Manipur Police ki team amana akan besakin thorangalo na ngak sendana puthorok padagi ngasi ayu gari sing ado Imphal thunglakre tha asiki taruktagi Manipur Police ki Imphal East West Bisnupur Thobal fast ever abadi BDF personnel singna gari sing ado lokthoknaba Imphal thadokhibani gari sing ado petrol tanker nipuhumdoi diesel tanker marpugamathoi LPG tanker marpunifan aircraft fuel puba gari tara oxygen amadi atai gari sani yankhaini hairi nakalamramda barak thong asi yadabadagi BRO na thong asi semnaba numit nini gi matam lokhibadagi truck kharadi thong asi asigi wangmada 15 leiri maduda 15 leiri gari sing ado thong asi sembaloraga puthorangna ba Manipur Police ki personnel kharadi mafam aduda ngak sendra leiri Mauda 15 leirapa posai puba truck sing ado Manipur Police ki team amana akan ba section thorangaloina na ngak sendra puthorok patagi ngasi ayu gari sing ado Imphal thunglakre Manipur Police ki Imphal East West Bisnupur Thawal amasung fast MR amadi BDF personnel singna gari sing ado lokthoknaba Imphal thadokhibani United Naga Council na economic blockade satharaga Naga Purup Khuding Makpu Manipur Thugaiba Pamba oina uhanba amadi mioi kharana counter economic blockade taraga tampak talaiba mioi Khuding Makpu Kanglup naiba wakalon sian oina uhanba gi thong asi
aseng manate kanagum kharagi khusem ni haina All Manipur United Clubs organization na miam da thamlakli ngasi phawbada thengkhang kaya da miam bu ethnic line da maseta na thugaina ba hondarakpada Manipur miam na thengnaduna lakli amasung apunbagi wakalon amagi lising makhada hanbalaitana Manipur gi apunbagi saktambu kanduna lakpagi Manipur gi miam bu amuko gi serol amada thakatpa phongdorapga loina makha tana lambi asida lepalaitana sangsin binaba phongdorakli United Naga Council Sathariba Economic Blockade Asagi Kudong Saba Laudana Infalgi Bazar Manungda Mamal Wana Yolamba Polam Singh Ipsa Amadi KSA Anina Pundana Sankhiba Kanglaipa Commercial Affairs Association Kakoana Fagatana Miam the Kaitilgi Mamalda Yentopaki Sorokamoy Nangasi Tera Sadokom Laika United Diplomat Club Ki Sanglenda Ohoma Mamalda Hawaii Alu Amadi Tilo Singh Yentokre Miyoy amamamda alu kg ani Hawaii kg ama masung tilaw kg amamam yentokna Sadokom Laika gi akobida leiriba miyoy sing yauna puna miyoy sahum lomda sana thangnabagi polom sing asi yentokna ahoma mamalda phanganki United Naga Council Economic Blockade ki mayokta Imphal East ki pungdomam lamkhaida counter blockade chathakre mafam adugi miyam Thoraktuna lambi aduda lakpai ukrul yaugadaba gari sing thatki gari sing aduda yauramba sana thaknabaga mari lainaba polam sing gari degi sing thakhi gari degi potsai sing lautha horaga mi singdi adumak salhanki counter blockade asi United Naga Council economic blockade handoktri phawba sathagani hairi India ki laingak tagi Naga Miam athuba matam da ning tam lagani sai humdra hena Naga Miam na khona duna laglaba kodingmak athuba matam da warasin propagam lagani haina NSCNIM ki lusing ba Lieutenant General Anthony Ningkhan Simare na hairi panba yabadi Lieutenant General Anthony Ningkhan Simare Tihar jail da sahi manga hena fadok taduna leirabagi tungda velda thorakibani lusing ba sinangarang mahaki ukrulda leiba mayumda lakpada pangtokiba taram opagi tharamda Wafamasi Pongto Kibani Tangkul Nagalong TNL na Sinduna TNL ground da Pangto Kibathorom aduda Lusing Basina Hai Naga Singi isu si Nagagi Amata Ngairaba Puwari da Yumpam Orega Yanaba si Purak Lagani Inkum Zalisini Taramangagi Agas Ohumda Yanakeva Framework Agreement Aduna Mamangda Yanakeva 16 points program Amadi Selong Accord Sanarare Haiki Amadi Naga Sing Degi Oina Tongan ba Piral Amadi Lengak Laizagani Hainasu Mahagna Makataki Manipur ki Saukalabana Sanabi Masung Zagoina Malayamda Manipur bu Hena Masak Tapangamni Amasung Manipur gumba makal kayagi Zagoi Leiba Atopalamda Mama Prithivi Asida Leiram Loihaina Governor Dazma Heptulana Fondokre Jawaharlal Nehru Manipur Dance Academy ki Kuntrani Palak Suba Production Oina Academy Asigi Theatre da Karna Bharam Haina Kauba dance drama ama miyam utpaki thoram amaga mari lainana ngasi governor na wafam asi phongdokibani tharamadda JMDA gi chairperson su oriba governor Dr Nazma A Heptulana athoiba mitungne namasung professor Hizam Tombi Singh vice chairman Jain MDA na president oina sarugyaki and I'm very happy that Manipur is #1 in our cultural activities and we hope. And as long as I'm here, and I'm involved with the chairman of the Jawaharlal Nehru Dance Academy, which is of its own kind, because this is the first academy formed here. We are going to promote different forms of dances which have originated thousands of years ago in the villages, in the different tribes, and the different tribal identities of the dances we will like to promote internationally and not just one form of dance which the rest of the world thinks. Sahi asigi April kunmanga da Chief Minister Okram Ibobina hawdoktuna sanaba hawkraba National Food Security Act ki kanaba Imphal East ki manung sanba kairao bitragi khunja singna ningthina phangma ngamdre local MLA amadi agena tawning bada tawbadagi miyamgi phangpham thokpa sakthung matpiri haina panthoibi leimarol Lamjing Maira Association Kairao Bitra Namaral Sirakle Ngasi Nungthil Manipur Press Club ta Paumi Sing Unabada Association Asigi Secretary Wangzam Ongbi Sardana Haikibada Kairao Bitragi Pierre Price Soap number 52 da Napsagi Makada Fangadaba Sengi Saruk Dabadagi Miam na Taksinduna
एजेंट एप्रिल थादा युम अमदा चेंग केजी निपान निपान फंखी मसिगी मतुंगदा एजेंट ओइरिबा कैराव बित्रामया लेकाइदगी पुथेम इबुंगोना यनफम थोकपा चेंग येंदबदगी इरांग फाव थोखी एसोसिएशन असिना मियामगी खुदोंग चानबा एजेंट असिगी खुथांगदा इम्फाल इसकी डीसी दा हाइजिदुना मे अमदी जुन गी चेंग येंखी मसिगी तुंगदा इबुंगो मसाना अगस्त थादा डीसी दा सेरोल अमा पिसिंदुना एजेंट ओइबदगी तोखरबनी अदुबु एजेंट ओइद्रबा मियोय असिना लोकल एमएलए गा माननरगा परमिट पाइदुना जुलाई थागी चेंग लौननब होनरमले मरमदुना मियामगी साक्थुंग मनबा होनरिबा मियोय सिंग असिगी मथक्ता मरी लैनबा सिंगना एक्शन लौकटपियु लोइनना फेयर प्राइस शॉप असिगी हांगलिबा एजेंट अथुबा मतमदा हापियु नत्रगना सेंग येनबगी थौदांग पांथोबी लैमरो लमजिंग मैरा एसोसिएशन कैराव बित्रादा ओइना सिनबियु केरोसिन अबदी सिनीसु सही असिगी एप्रिल थादगी गसी फाव फंगद्री लोइनना नफ्सागी थबक थोरम सिंगदा लोकल एमएलए ना खुद थिंजिनबिगनो हाइना फंगदोखी एजेंसी रिजाइनेशन तौर मरम अखोई हजि चेन तिनी केरोसिंग अमता फंगबा ngamद्रेबा एप्रिल थादगी केरोसिंग जी सुबंग फंगद्री फंगदिबा जे अखोई फंगन बियोदना चे थाजनबनेबा एजेल इबुंगो पुथेमगी इबुंगो सिना रिजाइनेशन तौर मतुंगदा परमिट पारगा चेंग लौबा खोपा तौबजिजु तौबिरनो ना अखोई हाइजरी एमएलए गी थ्रुदा माना तौरिबसिजु अखोई यानिंगदे अदुना अखोईगी फूड सिक्योरिटी एक की मतंगददी एमएलए ना खुथिंजमजिजु कया नुआइते प्रजादा फजना फंगन बियो सिनेबा अखोई हाइना याइथिबी लकोल स्पोर्ट्स यूनिवर्सिटी साहंद्रबदी मदुगी दायित्व सीएम इबोपी एमएलए पाउनम ब्रोजेन अमदी सुरचंद्रना पुगदबनि हाइना खंगजोम सर्कल डेवलपमेंट कमिटी ना खंगनख्रे ngasi Manipur Press Club ta pawmising unaba mada खंगजोम सर्कल डेवलपमेंट कमिटी की सेक्रेटरी मोरांगथेम तोमबन हाइखेबदा लम एकर सनी खक्तंग सयेनबा यावदना पीदुना स्पोर्ट्स यूनिवर्सिटी असि साबा होलमलबदी मना मनिल नाइरमलोय अदुबु मधुनतना अहेन बलम सरुक सिंह लैसिंदना सोरागी लम सोलोबदगी मियामना इरांग हरपनी हाइकी मैरांगथेम तोमबना मखाताना याइथिबी लकोलदा स्पोर्ट्स यूनिवर्सिटी साबियो हाइना मरी लैनबा सिंगदा आफिल तौरखिबगा लोइनना करिगुंबा मफम असिदगी अतोपा मफम अमदा होंगनख्रबदी सीएम एमएलए ब्रोजेन अमदी सुरचंद्रगी मायोक्ता खोंगजंग चंगसिनगनी हाइकी राजनीति की लालों क्या सिनदुना हाइदि कांग्रेस ना बीजेपी दा मरान थंजिनबा बीजेपी ना कांग्रेस ना मरान थंजिनबा सिगुंबगी बन ब्लॉकेट क्या खोगी राजनीति की खुलायो ना हाइबा स्पोर्ट यूनिवर्सिटी साबम सुं सादबसिदा मसिगी लालों क्या सथै मसी एकोई याजनिंग दे तसेंगना हारगदी स्पोर्ट यूनिवर्सिटी साननबा मसिगी लंपिननब होनबदा चेनबदी लैत्रे हारगा पालिबा मणिपुर गवर्नमेंट की सिना मणिपुर गवर्नमेंट सिना सही अनि मखाई हेनबा सिदा लमसी चेनदना पीबंगमदे नुमित तरा तरुनी सुमना सथरकपा एक्टिविज्म अगेंस्ट जेंडर बेस्ड वायलेंस कैंपेन की मनुंग सन्न नुमित निनी गोइबा स्ट्रीट कॉर्नर कैंपेन पांगथोखरे पनबयाई कैंपेन असि मणिपुर स्टेट लीगल सर्विसेस अथॉरिटी मसल सागी मियंग मखादा ममांग था नवेंबर तांग कुनमंगादगी लेफ्टन सथरखिबनी ऑरेंज द वर्ल्ड रेज मनी टू एंड वायलेंस अगेंस्ट वुमेन हाइबा थीमदा लीगल एड्स क्लिनिक कियाम लैतान पोकपीन सिंधुना सथरखिबा नुमिनिनी की ओइबे स्ट्रीट कॉर्नर कैंपेन असिना नुपी अंगांग सिंगदा सथबा मियोट मिनई की मतंगदा थौबाल डिस्ट्रिक्ट की मनुंग सना लेबा असौबा कैथेल सिंगदा कोइना सतना मियामदा अवेयरनेस पिखी मतंग स्वाइस द ब्रेक अमा लौजगे मणिपुर अमदी मालेंगे तोंगान तोंगान ई पाउ सिंगल ओइना नाइखोय ब्रेक तगी याम तुना हंजरके इम्पैक्ट न्यूज बु मियंग तादुना लेबियो World class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Hurry for advance booking to avoid disappointment. Free charge for BPL families. Angels Coaching Center, Uripok Polem Laikai Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I see success in Angel Coaching your underbody. पाउजेन जबा
Northeast India Development Party asi iramda Manipur gi chakha thorangi damakta hiram khudingda kathokpaga loinana apunbagi pangal ama sagaliba political party amani NEIDP na lisani tara tarita pangthoka doriba taramanthui suba Manipur Legislative Assembly mikhalda party asigi damakta miyangi mahut sinduna leibaki thodang lobinabagi damakta tampaki constituency nifumakta mirep oibiningba madik charabam di leibaki chana kanglongi oina akaiba leiti haibagi kudam leibiba masa masagi constituency da miyangi support fanglaba miyoisina paujada sipizari arepa apamba leibiba singna isagi biodata makada pizari basada yohon birakna kanganzari ba Northeast India Development Party Sagolbantera Lakrakman Lekai Imphal West. Admissions open. Temple of Learning School gi admission hauzare loinana school lasina chahi tarama pung farak pagi harau tayama fongdok paga iroinana satra satri singna ming chanbada khudong chaba kayam pizari khudong chaba sing asi akaknaba sit kharakakini thuna ming chanbiyu khudong chaba sing si manghan biganu akupa marol gidamak Temple of Learning Kanchipurda contact tobiyu. Housing Manipur ke ayam school sing exam sing loina khrabani na adong ge HI su sing dikari hona biri lamdam masi ke horok lebangang sing ge damakta Manipur ta ahan ba oina khongnang academy chingmai rong na sinduna lagliba December 15 dagi kun mathui fawba mega winter camp ama masi complex kherau da pangthok lagani adong yangang sing internal quality ama skill sing be expose to ngamna ba sinjari ba akhan na ba winter camp masi da soidana saru yahan biu camp masi da day camp ama di overnight camp haiduna package anisu thamjari so hurry contact now. Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features, well-equipped classroom, library and audio and visuals, free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862 284561. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Mayam mungkana taram na usari bulletin asig makata papau mayam da pizari. BJP Manipur Pradesh ki lusing makangbu amana nungtil punga mataba matanda Prime Minister Narendra Modi ki unakre hairi Parliament House ta unakhiba aduda Manipur ki tangdu laitadaba fibam gi matangda wa khanaki lusing makangbu aduna hauzik leriba economic blockade yauna makhal kaya gi issue sing Prime Minister da paudam ki minute kun manga sang unakhiba aduda Prime Minister gi maikai dagi state asida thengnariba khudong sadaba singi matangda yangsinkani loinana center na angamba mating pangani haina chu thajaba pirakhi hairi Amaromda Manipur da BJP ki laingak lehenduna awan ba Manipur ma purakna ba pautak su piraki hairi ex-MP TA Saubagi yungi gate manakta IED ama thamlamle bom asi ngarang nungdang pung taret aduaida thengnarakpani Zalatinni hairiba IED asi explosive khakta da gram sanipan muglumi aduga apunba arumbana kilo ani makhairom oiraba yai Bawasi Pangmadagi by Bisnupur District Police Station gi bomb expert sing laktuna asoingam yaudana lokalaba matungda ayuki pung tarani thoi makhai aduaida Nambor Police Station gi manung sana laiba khoirakpal tera urakta pokai hankre Amaromda Thonagzam Sabagi Yungi Geta IED ama thamlambagi thawangbu Yaning daba fong doktor ngasi ulau maira paibina sindara wakan infam ama sathakre haukiba kuiraba matam asida IED thanambagi thodok amata laikidri adubu handak election maya naksalakba sida IED thanamliba asi rajnitiga mari leinabra haina singnaba phawi haina wakan infam aduda saruk yakibi ulau maira paibigi secretary na fongdoraki mi kungna taba mafamda bom thamlamba asi yaningde kanana kari maram gidamak bom thamnamlibano haiba Mari lainaba singna atuba matamda sengdok piro haina mahangna makha taki Election thani da ngai chelak matam asida bom thanami ba ase rajniti ga mari leinaram gadra haina akhoi singna je aduna miyam kungba mafam asida matungda di amuhana bom thambiranganu akhoi yaning jade kanana karigi damakta thambirami bano haibatusu athuba matamda sengdok pirau
ngasi yok mayang Imphal Bengal lerak asobagi masin highway mapalda mioi ama siduna leiramle siramle ba mioi adu mayang Imphal kendra gi manung san na leiba sengmaizin awang laikai hengun dagi mairang them thambal ngau sing apok palai khidraba em lairenjau sing kawi masaki sahi yankai humdoirom sure hairi asiba haksang adu Imphal West Police na lokalaba matungda yongi imung manung yongi mioi singda sinakre hairi Manipur के Chief Minister amadi Deputy Chief Minister na misam praja gi awaba mayam asi yengbiraga economic blockade asi handokna bo honagadabni haina Zelianrong United Clubs Association Manipur Valley na thadorokba serol amada phongdorakli serol asina makha taraduna blockade asina maram oiduna Manipur gi samjaraba praja mayam da miyambu khamthengna wahale haina phongdorakli National Award phanglakraba Manipur gi film critic Megasandra Kongbambu International Federation of Film Critics Fifth Fresky की member अमोइना खलकले Fifth Fresky International की national section दा member ओइना के बाटों नदो Fifth Fresky India की secretary MK रघुवेंद्र ना ngरang email तोरक्तर खंगल लकी बनी India के film critics मरीबो Fifth Fresky India की member ओइना बा खलकी बनी Megasandra Kongbam का लोइना ना member ओइना बा खलक लबाते film critics सिंग अदुदी सिराज सईद नरेंद्र बंदावे अमदी मीनाक्षी दत्तने अंद्रो केंद्र की हुइकप खुलबु मॉडल विलेज अमोइना सेंगनबा थादरक सेंफम लौथोखरगा थबक सुरमद्रे हाइना अंद्रो बीजेपी मंडल हुइकप यूनिट के सेक्रेटरी नि हाइजबा मियोय अमन ngasi phongba pawsi amada phongdorakpa wafam asi yumpham yaudaba aran wafam ni haina angtha GP watershed committee के secretary na sengdorakli ngasi Manipur Press Club ta pawbising unaba mada antha GP watershed committee के secretary thangjam asawbana haikibada committee asina hojik phawbada agriculture gi horticulture irrigation amadi tongan tongan bathabak kaya ama paikhatkhre loinana self help group kundasu senpham kaya ama thadaduna masage senthok labi oibe aba thabak paikanaba thorang kaya su paikhakhre haiki loinana punna lupa lakh 94 rom thadarakpa senpham dagi hojik phawbada lupa lakh 13 lomgi thabak sukre haiki अखोई सेप्टेम्बर की तांग कुमापन 2015 दगी अखोई मॉडर्न विलेज ओंदुना अखोई पाइखट की थबक सिंह अदुदी हॉर्टिकल्चर दा एकर अहुम की थबक सुखरे एफोरेस्ट्रेशन दा एकर अहुम थबक सुखरे एग्रीकल्चर दा हेक्टर अहुम ग मखाई सुखरे अदो ग्रेडेड बंदिंग दा हेक्टर तरुक सुखी इरिगेशन केनेन ब्रशवुड गेबियन स्ट्रक्चर पिकअप वेयर रूफटॉप हार्वेस्टिंग फार्म पोन अहुम स्मोंडक आउट पोन मरी हारिबा थबक सिंह असी अखोइना DRT इम्फाल ईस्ट की मखादा वाटरशेड कमिटी हुइकप ngarian na hairiba thabak sing asi pangthokhi aduna kana kana gumbana hairiba thabak sing asi ubiningba khangbininba yengbiningba yauragadi yengbiba ya local area development fund saba nambol kendra gi manung dalaiba kakyai mayai laikai development club ngasi MLA and local na sangaduna miyamda sinakre sangaba gi tharmada da club asi ke president lamdam adugi pradhan GP gi miyoi sing amadi atopa miyoi kyasu saruk yakhi tharamasi da saruk yaraduna MLA and local na hai demonetization na laireba miyoi sada marphuda saiting piri masina maram warga ing lisini tara pangthokadarba lok sabha mikhalda BJP soidana maithigani haiki assembly mikhal naksal lakpaga yoinana lok janashakti party LJP Manipuri unit ki nongmai goiba political conference kam discussion program ama pangthokre tharamasi LJP Imphal East District Committee amasung LJP 14 High School Assembly Constituency ka puna khusam nadana High School AC gi manung sanba bamo laikai mangge makong BSC ground da pangthokhibeni ngasi ki thoramada da LJP Manipur unit ki General Secretary oibata natana High School AC da mirep oigadriba athokpam Kishore party as ki National General Secretary oibata natana Langthawal AC ki MLA su oiriba Karam Syam LJP National Yuba gi General Secretary Athokpam Amit amasung Dalit Sena gi State President RK Kaikuna sarugyakhi lakatar ba assembly mikhal ga mari lainana wawgai AC da mirep oina bagidama wawgai khulgi miyam na common candidate oina putoli ba mayeng bam ranjit ki house campaign sathakre wawgai development committee na sindana wawgai lamkai amasung akoi bagi mafam singda sathakiba campaign aduda matam ga sunadaba fibam da lairiba wawgai lamkai ke telgi
pibam su candidate na haktheng na chatuna yangsin ki Christian lining satpa singi sahi amada amutang thokpa khwaidi gi sawa kumai Christmas mangoi na kairao assembly constituency gi manung da leriba singa masung tampa ki phurup singi oiba advent Christmas ki thoroma mangasi kairao marketing makha lekai da pangthokre constituency asida mikhal theinagadiba social worker MDMI Khan Sindona Mahaki Mayum the Pangtoki Batharam Aduda Saru Yakiba Singda Asama Kudol Tamduna Christmas ki Pausel Piki Tungda Sagledam Susaminaki Laliba December Kunitoi Kuntramathoi Pauba Masung Matang Sahigi January Anidagi Tariat Pauba Christmas Festival Amasung Winter Vacation ki Manipur High Court Suti Oregani Haina Court asigi Registrar General gi serola manamiam da khangal lakli suti manung asida court asigi sitting anikhak thambaga loinana tangai phadaba maram singi oina lagliba December 13 amasung 13 aduga mathang sahi gi lisingni 38 ki January ahum amasung mari dadi file tawba yagani hain su serol sina makha tarakli National People's Party ki National General Secretary Beberas Wangkem na Chiza Eye Care Foundation ki khusam nadana free eye screening surgery camp amangasi pangthokre free eye screening surgery camp adu poramfat thawan thavalaikai dalaiba NPP Ketrigao Kendra unit ki office ta pangthokibani camp adu da cataract diabetic retinopathy glaucoma childhood eye defects cornea amasung pterygium conjunctivitis amadi allergy na singba mit ki oiba layong kaya screening tawki Tha ahungi tolo pithok tana leiriba pitho haina All Manipur SSA Teachers Association na thasagi amadagi siswak strike sangsin dan lakibadu Education Minister amadi Commissioner of Education na thajaba pirakpatagi ngarang di khongjang adu handole haina serolamana khangalakli Kairao Assembly Constituency da Mahila Block Congress mapangal hena kangkhat hanabagi pandam da nomoi oiba nupi singi khanane nabagi thorama mga ACS gi MLA Karam Thamarji ki yumda ngasi pangthokre Thoramada Thoiba Mitung Lenoina Saru Yakiba Manipur Pradesh Mahila Congress ki President OIDB Loitongwam Tilotamana Haikibada Nupi ki Punsidi Sarkar ki Thabakta ki pension Panglabasu Yungi Yumburimbi Amagumna Yangsin Bigi Thaudang Leiba Maramna Samasama Saukar Hamada Nupi ki Thaudang Asi Asukabatik Sawi Haina Ngasi ki Thoramada Fongdoki Manipuri law lamadi literature bu yokat pada sobat thodang lariba Manipur Literary Society ki kunthranite suba mapok common tharangasi all assembly rota laiba Manipur Hindi Parisat ki hol lapang thokre tharamasi ki sarok amoina society asina pidona lakpa Khuraizam Phulo Sanathoi Sairengi bana sayesi gi oina sangnai raba eiba sagol sem lanchen bana iba pombi hanjil lakloba haina mingthon balairik ta piki loinana Manipuri Literary Society ki members singna Iba Larik Ahumsu Pongki Mitay Irol Iek Loina Silol Apun Belop Melalna Imphal East District ki Manung Sanba Top Kongnang Khongda Leiba Lampel High School da Lemna Mitay Mayek Tambiba Horgani Haina Milal Gisero Lamana Hairakli Language Directorate of Planning and Implementation Government of Manipur ki Makada Satarakpa course asi Laliba December Tara Mathoi ki Hogani Haina Suserol Sina Makatarakli Laliba December gi tang tara mariti ki tara turuk fawa New Delhi gi Bigyan Bhavan da pangthokadariba taruk suba Asia Pacific Ministerial Conference on Housing and Urban Development da saruk yarunaba Panthavi Housing Finance Company Limited Uripok Imphal gi Chairman Thoksom Hemo Singh amade campaign gi Executive Director Tayenjam Rakesh Singh da Barton torle hairi Anoba Urban Agenda da Emerging Urban Forms Policy Responses and Governance Structure haiba asina conference asiki team ni Hojik sanabigi pauda humpu suba Sir Sursan Singh KCSI CBE Memorial Football Tournament da FC Zalen Sadar Hills amadi klasa kaino ani mai pakre ngasi tournament asigi nipan suba match da FC Zalen Sadar Hills ki sanaroi Patrick Kamaina match ki tara mari amadi kunthra mapan suba minute sing da panjal ani aduga Paulenlan Khongsai Lalenmang amadi NG Bedin per ahumna match ki kunthra mari nifumapan amasung
marfumapan suba minute singda panjal amamamga sanduna Yarakok United FC Ukrulbu panjal manga amada maiti piba ngamki sathariba tournament asigi mapan suba match tana Mobanlai Athletics Club ki sanaroi Givintang hangsingna match ki kuntaruk suba minute ta panjal ama sankraba matung Mobanlai Athletics Club ki sanaroi Zona Lankamna match ki 103 suba minute ta masa matanta sanjakiba panjal aduda match asi draw satki tournament asigi satna fathap ki matung ina match asigi aka apoge laibak asi kicks from penalty na laibak left na bada klasa kaino gi sanaroi ti Sunil Lamintang tokthang amadi ai Samson na kau khiba penalty kick singa do panjal othok onthok pangamki aduga Mobanlai Athletics Club ki sanaroi Gimintang hangsing na kau khiba penalty kick adu khak panjal onthok pangam badagi match asi klasa kaino na Mobanlai Athletics Club po panjal mari ani da maithiba piki knockout basis ta satariba tournament asigi hayeng sanagadaba tara suba match ta DM Rao Sengai amadi YPSU Lalambunga tarama thoi suba match tana Rao laireng mam lekai amasung nako namul mapal ani na lamba tawnaragani ahum suba sector trophy football tournament da let boro team amadi lamlai FC ani mai pakre hairi ngasi tournament asigi mari suba league ta let boro team gi sanaroi KS Somorjin na panjal mari TS Hendau na panjal ani aduga W athoiba amadi KS Syam Das ani na panjal amamonga sandana SWA team B sector bu panjal nipan sinoda maiti papiba ngamki satharali ba tournament asigi manga suba league tana lamlai FC na LAK sector bu panjal taruk amada maiti ba piki match asida mai pakraba lamlai FC gi sanaroi botana panjal manga aduga anos na panjal amaga sanki maiti horaba LAK sector gi amatangare panjal aduna rohen sanki hayeng sataraliba football tournament asigi makha taba league match ani sanaragani haina tournament asigi convener na thadro paserolamana khangalakli MCA Challenger Trophy da Manipur Green mai pakre ngasi luang samam da leba luang pokpa cricket stadium da sanakiba cricket trophy asigi league match amada Manipur Yellow na tos ngamdana batting hana sananaba warib lauki match asida batting hana sanakiba Manipur Yellow na apiba over ni pu yauba ngamdana over kunipanga ball anida wicket taramak turaga run sumnagi marpu khak lauki masigi paukumda ani suba batting sanakiba Manipur Green na over kunthra manga da wicket manga turaga mai pak pagiran marpu mari adu lauduna match asi wicket manga da mai papangamki Manipur Green gi all rounder Homendro na wicket manga amadi run trani thoi lauduna match asigi man of match taki Manipur Cricket Association sinduna satharakli ba cricket tournament asida team marina saru yari hayeng tournament asigi ahum sub league ta Manipur Blue amadi Manipur Red ani na lamba tawnaragani Laliba December kundagi Kulumdoi Pawa National Sports Federation Bangalore gi headquarter da pangtokadariba taret suba MTI are Junior and Sub Junior National Muay Thai Championship ta saru yarunaba Manipur gi sanori sing khannabagi trial cum selection Laliba December taraga ayuk pung taret tabada Imphal gi hata makale kai da leba Manipur Amateur Muay Thai Association da pangtolagani haina serolamada khangalakli Aroibada bulletin asig headlines amhona miyamda thamjage Gaidon kamayamdi Sankhui Stephen bu mungasi CGM Imphal East ki court puthokre numit 3 gi police remand lauthakre Ziribam da pandana leiriba gari sing pusilakna bahona bada BRO na mai pakhandana bahona rehaina TDC ki president na maral sirakli Mau Ziribam amadi Sandel panduna lerama thau amadi atai pot sai fupa gari singa se Imphal da yorakre amasung Manipur gi nat sanabi amasung zagoina malem da Manipur pu hena masak tapangam ni haina Governor Dasma Hetla na phangdokre